ngase phongkiba tongan tongan ba manipuri sifong singa masung thokiba thawdo wa thok singdagi maroibi I pausing myamna thamjige hanbada huyelan pa pausi digi lokusaraga mitai de hingsa yaitamgi lancha tharagi ba kuki zomi militant group mari gi mathakta NIA na ukai tak pahore sai lising ahum henbigi puari gi sagonaragli ba manipur gi apun mangang khoi thuai dun masjid ama faktuna lawraga tongan administration CM ganin demand tawraduna yellow fruit mitai de on chinduna hingsa yaitamgi tamthiraba lancha tharagli ba kuki militant singi manungdagi kuki amasum zomi fruit ki militant group mari gi mathakta thijinana ba Ministry of Home Affairs MSA na pautak pibigi matungina National Investigation Agency NIA na ukai tak pahoreri agency ki pau no haibada NIA na ukai tak lakliba lahulup sing adudi Kuki National Army KNA Zomi Revolutionary Army ZRA Kuki National Friends KNF Nilun Faction amasum United Kuki Liberation Army UKLA ni hairi MSA gi pautak matungina Kuki militants group ahum amasum Zomi gi militant group ama puna group mariation house Manipur tang dulai ta da ba phibam asi ohelakpra haibadu gi matang sabsana khangdona ba NIA na sabkhai ba hor heri MSA na NIA da pirakhiba direction da militant group singasina Manipur Bangladesh amasu Myanmar gi lam message sing lathulaga maning tamba sin Kuki Zomi state ama semna ba sema pami habu wafam sifung dorak heri pausna makata na haibada Home Ministry gi pauta ado Manipur da me ahum digi tamthiraba lancha thaba horakraba matung haukiba July thada pirakhibani aduga Manipur thokiba thoninda ba thawdok sing aduga militants group sing asika kari mari leinabagi habidugi matang su thidokna ba khangalkhibani haidi NIA na investigation sa thaba horoklaba larhulup mari asiki manungda haukiba kumja English ngani ga nipani gi Manipur amasum India lenga ka suspension of operation su tawnarakliba KNA amasum ZRA yauri su tawnaba stigi Home Affairs Ministry na lahulup ani asigi political wing singi mihit singa haukiba sahi kya sida wari watai sanabagi thabak sa thaduna lakhibani me ahum ligi tamthiraba lan thulakringai gi mamang phawda nakalani gi marakta Manipur gi singi tribal group singa gi marakta ingta payana ba mapurakna ba pandam thamkibani adubu me ahum digi lan cha tharakhibadagi di Manipur mauksa gi tangdulai ta ba phibam hanjilangna ba amasum thoklibu wa thok singa sigi matang na political goeba solution ama purakna ba romda nakalani na sangsilakibani panmaya bide handak thulakhiba lan sigi mangoina na hokiba March thada Manipur lenga ki cabinet mifamna su tawnaragliba Kuki sin Zomi militant singi manungdagi KNA amasum ZRA ga tawnarakpa sugi yanaba sing lakhokna pa warep laukhibaga loinana warep aduda ayaba pibinaba ministry sida haijakibani adumainama ngasi phawbra ministry sigi makedigi Manipur lenga ki wafam aduda hoini maini haidana tumina leraklibani agency ki pawsna makhatana haibada Myanmar da based of People's Defense Force PDF tagi NIA na thiziliba militant group mari asina mateng bangi aduga PDF haribula hulup asina haukiba kumja English ngani ga kunga mathui da Myanmar ku tawduna military junta na lenga pai khibidigi junta asigi mayokta lan thengnar khibani haibu wafam su ministry na NIA da khangalak raidi aduga Manipur gi tampa ki mafam singa thoning da thawdok singa si thonabagi damak Myanmar da laiba sin Kuki Zomi kanglup singa Manipur based tawba Kuki militant singa seal gi mating pangi habi wafam su laidibani aduga Manipur da lancha tharaliba Kuki militant singa sida Myanmar amasum North East ki atop state singi kusukulai sing phangi habi wafam su laidibani haina pausna makatana su phungdorakli amaromdana Security Advisor Unified Command tumlabra NA37 Imphal Ziri lambi security hotrong hwandaba ngamdre IM की डिमांड की ऑयल टैंकर अमसुम LPG बुलेट सिंह पुंगलेप लेप्रे पेट्रोल डीजल अमसुम LPG पुशलकी बगारी सिंह फाइल फोटो अरोइब वोरेशन अमगी दमक्तनी हाइदुन इंडिया लेंग का 6 फेयर तौनदुना लिसांगसन पिस्टोक स थरगलिब नागालैंड की लहोलोप NSN IM ना नेशनल हाईवे नंबर 37 इम्फाल जिरीबम लंबी परिंगदा CRPF ना स्कॉट तौदुना डीजल पेट्रोल केरोसिन मदी LPG होंदोक होंजिन तौरीब गारी सिंग मखल क्यागी यामलग टैक्स पीननबा डिमांड तौरकपदना तना डिमांड असिबु पीदे हाइदुन गारी सिंग खामलग ड्राइवर सिंग फुसैबा मदी नौमैन फाव कापसलकपदगी थावोंग सिंग अमसुम LPG सिंगलकपा बुलेट गारी सिंग असिदगी थबक पुंगलेप लेख्रे थावदो असिगी मतांगना ऑल मणिपुर पेट्रोलियम प्रोडक्ट ट्रांसपोर्टर एसोसिएशन AMPPTA अमसुम ऑल मणिपुर पेट्रोलियम प्रोडक्ट ड्राइवर्स एसोसिएशन AMPPDA की मेकेदी था सिगी मपन की नुमिदांग पुंग निपान का मखाई
rom tarakpada Jiribamdigi highway sida Imphal tamna lakhiba tanker bullet singna nungba yoromdai de gari sing asi tamna nomai kapsilakhi amadi gari sing khamduna driver sing phu saibigi thawong sa tharaki haina akan mamong de yaning da phungdorakle association ani gi mai kaidigi makhatana phungdorakpada punna lakhiba gari sing adu oil tanker amasum LPG bullet yauraga samago humdraga mapalom hairi gari sing adu gi manungda AS01 GC 3847 madi AS25BC5299 nomi kapsilakwadigi akai te thoki duga gari ani sikhtana tana atopa gari tararomgi windshield yauna gari ki body sing thugai rakhi hari pausna makatana haibada national highway number 38 asida matam khragi mamangdigi NSN IM na oil tanker LPG bullet ki trip amada lupa lising amag songarigi lising ani fawbo lawba horakhi bene duga hausingna hariba senpam asidagi khangen hengalatuna gari amada lupa lising mari digi lising mari gi songa fawba lawrakpadagi association ani sigi makhada leba driver singda kham theng awase theng pi haidi hengalaliba senpam asi pi nana ba hausing highway paring asida akan mamongna demand tarokliba mafam singna awang khuldagi nungkaw fawbagi maraktan haidi nakala maromda lahulup sing asigi miyoi ahanbada road tax amasum goods tax ni haiduna mathangsina lupa songa amadi lising ama lawrakhiba dus haujikti lupa lising taruki senpam sing lawre sel asi lawbagi thabakna highway sigi tuan mafam manga taruk sa tharak laidi oil tanker LPG bullet sing asi CRPF ki nomai paiba personal sing escort toroga sadok sin torak pane dubo escort personal sing adudi gari sa manatraga na sa magyang khaironggi mamang amasung maning da ngak sen bani escort personal sing tuong ni gari sing naknaba mamang amasung maningi gari tara kundi makoina namduna khamlaga selawna na bokhona bangamde adubu yamlaba gari sing asigi marakta satliba gari sing di escort toriba CRPF ki personal sing gi gari ga lapnabana marakta khamlaga makoina piu hoiriba yamlaba sanpham sing asi namduna lawre hari maramsna puba thangma ngamdaba demand sing asi galoina driver sing bu phubu saiba madi gari da nomai kapsilakpana sing ba thangdok sing thogalakpadagi ngasidigi oil tanker LPG bullet sing punglep lepkhibani hariba thangdok sing asi makhatana thogaloi hairagadi highway paring asi da laidiba Scotland yauna Kuki Taw area sing security gi road opening patrol ROP thambiu BJP ki double engine gi lengak leidi haire su house highway sigi phibam kanana yingsilibage lambi sigi mapu kanano han sanglakhi miyam gi tangai fadana sangliba possession purakliba highway si fawba control to ngamdragadi PDB Scott fawba laudana sel gi demand tawriba singa yana ba ngangnanaga satok sin tawgi phibam dalakli maramsn lainga ama leibigi tawpham thokpa thabak thoram sing tawbi waiki amaramda ngarang gari sing nomai kapsin ba yauna driver sing phu saiba torokgi thawdok sing thokraba matungda ngasi nungba gi tuan mafam singda police amasum central force sing kusamnaduna thi humbagi thabak satakre adumainama numidang athingba pawbada combined force na senaba miyo amata fogat mangamkide panmayabadi me ahumdigi tholakiba manipur gi tamthiraba lana si hauraktingai gi mawoinana Manipur Police Department ge maikedi highway asidasu GPS fix toraba police ki mobile control gari sing deploy tawdun sijinaba hawkrabane hansu pawsta makhatana phungdurakli amaromnana sakhangdaba singna kidnap tawkiba ma commando na kankre ngara nungthil pung ohunga makhairam tarakpada centro karam da lakpa khulai paibisna kwakta lamkhaidi fadana pukiba MD Tamizur say kungatru apokpa salaudun ko bumiyema Vishnupur Police Commando na Fogak Saw Ikai Police kusamnaduna sa tharaki bati humagi tabakta Moirang Kunau gi ethnic park manakta leiba mapumadigi tekta kaidana kalhauba ngamle hadi sakhangdaba singna phaduna puruba miyoy du kwakta 1 number 6 dagi hadi adumainama maku karama miyoy shina karigi damakta phaduna puriba no habigi sapsaba maram optional oina police ki mekerigi phongdorak palai khitri hadi amaromdana Youth of Manipur gi naha singi yumda bomb yorokle bomb export yauduna police na pairaga tholakpada ngaknakre Manipur gi lan tha mari sapsana surakiba mamang thagi ahumda saponglakiba Youth of Manipur na state da hojik lariba phiba mase lakshinduna mausa gi punsida hanjilangnaba khongjang sing sakshilakhiba gi manungda Delhi da phawba MLA minister singami phang thokrabasu laikhai ta dan lairaklingai gi serak Youth of Manipur gi naha amagi thongjinda .36 ki high explosive hand grenade amalayramle thawdo singasi numidang pung tare rom tarakpada thokibani bom adu Youth of Manipur gi maruiba naha ama oiriba singjamai sapam laikai digi huidrom tomthin gi thongsin da lairambani hari paushin haibada bom adu
mamai mamit khumjin mamiyo amana thamlambani haidi aduga ngasi nungthildagi hauraduna Youth of Manipur gi miyutsingna Rajya Sabha gi MP Laisim Sana Jawba unaduna wari sanaruga halakpada thengnarakibani haidi adu mainamak bom adu lairi habigi pauta baga lakhiba police team amabu lusinglakiba sub inspector amana bom adu lairambaga mari lainana laukhatkadaba legal procedure sing amata laukhatana khungatlaga hathu tawduna puraga sakhi haidi thawong aduna miyam ingakna ki aduga yamlaba Youth of Manipur gi volunteers singna panthadana singjamai PS sangsinduna thawdo adugi matana case am register tawduna laukhatnaba taksinki Youth of Manipur gi nahasingi demand matungina police na su case am laukhatuna thijinba hokibaga loinana singjamai police gi maikaidigi numit mangani gi manungga investigation gi thabak sing khangalakke haibagi thajabasu piraklai haidi Makasa tarak po ay natupapao mo na lamyan ba Kuki sing na yumay tarak padigi luhongbagi damak Potloi Setlabi kainiya Potloi Hongdo-Halaga nupa mayim da sinaki ahan ba hakting na ba pawdam Gobinpuri kunjama May ahum da Kuki lamyan tuyan ba sing na susang purom dagi thomjilaglaga turbung da ihan hana landara pa horakibani Mitay gi yum sing paktak na may tarakibado turbung kakta na tana Gobinpur pao yoksilaki ay isa su Gobinpur dagi ni haina Hongdram Danesor na phongdorok pagaloina mitegi yum sing mai thaba horak tanja du aigi yumga hek thangna leiba iyambagi masa na pi luhongkhibani boduna kokaithil dagini adubo luhongbagi thoram pangthokrabasu Kuki singna rally satli haiba tabadagi makhata na irang tholakadra singna duna luhongbagi isaigi damak mic sisinaramba du fawu muthaki matam lepna khrabani na luhongdaba yadabadigi isai hore kainiya su Potloi Setpa loire aisu phaijom setuna Mandap mayay sangduna sel thaba hore aina luhongbo yaukibadu isagi dukan so lulamlaba matungnani dukan ga thangnana godown su laidibini adubu luhongpham de lairingai da aigi dukan mai thare haiduna isa sing thokpa anga man phone toraki dukan du yumdagi panglap-lapti sumnatagi meter samarum tamak lapnabani paudu tabadagi prap sangsilubuda aigi dukan du maina ngarangki phiba maduda kan masung ngamlaroi khanduna khara lapna handok tawpham khangduna yengduna lekhi adubu dukan adu khaktuna tana thangna leiriba godown samnaduna mari mai sakhalaki aigi dukan tidim lambi gi hek tainana lambi mapan lebini dukan gi yonana ba postai singsu lauruduna hapsin bada ngai dibini duga godown du lupa lakh 2.5 rom gi postai sing paisingduna thamkibini iyambagi masanu pi luhongbagi damak tangai phadana dukan amasung godown sing solo namlaga Lakibana dukan manungda lehauba posta yuanbigi senpham sing laphokpa nangkhidi luhongbagi thabak iyamana aingonda sinnabadagi tangai phadana yaudaba yakhidabani aigi dukan amasung godown mai sakhibadu numitugi nungthil pung 3 lom taramlagani phibam adudagi leramba miyoi sing mayu mai kai thadokna dunu sienaba horakpadigi luhongba loidringaida saklibi isagi du faw lepnuna bainakhi tanjadu da borsu laklaga sangba yadre haiduna nupa mayum lomdagi phone manam tarakhi atopa pambai leitabadagi bor yauna nupa mayumgi kangbu aduda sapagadaba mafamda lairo haidokre adumainamak luhongba laklabadina kainiya pudragadi haloi harakpadigi Potloi Setpa loiraba kainiya adu Potloi Hongdo-Halaga 407 mini truck amada tonghalaga turel mapalomda thawanki sapagadaba mafamsingda koithok koisin tawraga khugagi lambi romda phawdolaga turel mapana satlu haiduna thinbirure nupa mayumgi kangbudugi gari amakhakti phagauksaw ikai phawbadi sangsilaktuna leramki madusu phagauksaw ikai awang lekaidani ngairega leramba nupa mayumgi gari duna kaina hapkhre adubo kaina pukriba miyoi singadu kana no haiba phawba ngawdre phone paw phawnaraga ngaiduna leramba gari amada kaina hapkhre haina khankhre phiba maduna luhongbugi seisakpa kangbusu mathong maram amata khangdana senaki adubo Kuki lamhenba singna mitegi yum singdi mathang mai tharki mai thaba lakhiba makhoi sumiyoi kharkaktang tongana lakpanati kakseng satpadona mari thomjinrakhibani aigi dukan amasung godown mai salakpa aduga iroinana gas cylinder phawba pokhaidana salakhi turbung bangladagi mitei singsu kharai khangdana sanaki Kuki lamhenba singduna mai thaba khaktana tana thang ten su parakhi dukan amasung yum sing thugayan khaiba horakhi aduba phiba madu yokslagba phawbada ai isada selaroi shirabusu shirage Thoabama laksarani haiduna yum sangduna lehokhi aigi isanupi ani khaktani isanupa yaude adubu aigi isanupi aniga aigi loina bigadi mayam sienba yauduna stelankre imungda sanglaga phaijom pumyat hongdoktuna khongrau hongdoklaga tholakpra numidangi pung 9 tare tafam khangdana lambida adumak laide adubu Kuki lamhenba singna yum mai thabagi thabakti lepkiti
Tanjadudha lanjenaba yaukraba ichanupisingnasu phone manam tawsilakhi yumai thage harabasu thajakrasno isa hinglaga loide haiduna phone tarakhi adobu numidangi pung 9 ga makhairam tarakpa pawde lekai na kharaga punna tashinaduna leminakhi dubu ichanupisingna hanjina phone tarakpadigi tholakhi isaga konana kari pugadagi haiba fawu khangkite phaklangda khaw amu yalaga leibudu sangsindunu yenglubada mobile phone gi charger ani yoramadigi ngakta phi ama yesilaga khawdu puraga thulakhi aduwaidi yorakpadadi noi maruk ya angko phangna kapagi makhol takhi nomidangi matam oibana mamlabasu mobile dagi mai thalaga satpa phaw ki bedagi thankide itomda thulalaga labuk phawruga lakhibani lekai gi isa inauk sing kharabudi lehaurabasu ahallaman yauna ayamadi loina senakrabani khongna itomta labuk phawruga lakpana numidangi pung 9 ga makhairam tarakpada iyambagi masa nupana phone torakhe duga kaka nang kadaide lei haiduna hanglakpaga loinana maakna aibu kandabi yade haiduna authority puraga lakhi makhoi na ngairaga leiribu mafam adu yaunaba lau haina sukhangalakhi mathang hayeng makasa tharak poina to papawna kwakta yamna marueba mari sensitive oiba mafam amani nandoluwang All Kwakta Youth Voluntary Organization AKY BHO gi kumza English singaniga kungo homdoidigi English singaniga kunga mangagi nauna thaupuguda thaumi singi maming asi All Manipur United Clubs Organization amukogi President Nando Luwang na lathokpuga loinana lub asigi office amasu Kwakta kaithil da hangdokre haina amukogi Secretary Publicity Laishnam Krishna Chandra Khumana thadorakpa sirol amada phongdorakli ngasi pangthokiba thauram asida United Clubs Organization Bisnupur District Yukobit ki President amadi atai lusingba kya sargyaki All Kwakta Youth Volunteers Organization asi amukogi masama oiribi United Clubs Organization Bisnupur District kusamnaraga sanction minari bulumne AKY BHO gi nauna thaupuna bagi damakta khallaba singadudi President da Mera Mayum Salman Ali Vice President na Yum Khaibam Zones Khan amadi Aribam Mufisuddin General Secretary da Sesam Hanif Khan, Assistant Secretary da Singa Khongpham, Said Ahmad, Finance Secretary da Aribam Abdul Rahim, Assistant Finance Secretary da Ifam Sahidur Rahman, Publicity Secretary da Moinam Akhtar, Coordinator da Abdul Salam Khulaifam, Assistant Coordinator da Mera Mayum Faruddin, Advisor da Khulafam Zakir, Khulafam Sokat Ali, Pusam Anwar Ali Ahmadi, Maibam Darun Islami. Thauramadu mari leiden amukogi President Phairoism Nandoluwang na phongdokibada hausi Manipur gi oiribi irang asida Kwakta asi yamna maruoiba sensitive oiba mafam amani Kwakta gi mitei pangal isilinaw sina hausi oiriba phibam asida Manipur gi apunba lamge amadi lenga gi saktamna kokizau militant singna yamna usit thawoidaba mongna mitei singda singnarakliba asigi paukhum ama maruoina mitei singna pinaba hotnariba asida makal kya gi mating pangbirakhibabu thagatningaini Kwakta agi amadi tungan mafam singi Muslim isilinaw singna mateng yamna panglabasu Kwakta agi Muslim khrana miyamna pamlibadugi ona tainabada thabak tawba khradi yawki adugumbadu matungda thoktana ba hauji Kwakta agi amadi atopa mafam gi khul singi Muslim isilinaw miyamna hotnariba adu busu thakalakli mitei singnasu Muslim singi marakta miyoi khrana ashoiba yawrabasu maduna Muslim punamakta lana khanmamadi saibigi thabak yariba makai tawbiganu haina so apel tokhi Mangna maka taraduna Manipur gi apunba saktam kaibi yaru haina Manipur gi miyamna sahi kya gi mamang gi laudunu lakhiba amadi makal kya gi khungjang sangshinduna lakhiba duda lamdam sida khunda minariba mitei pangal singsu adumak sargyaduna lakhibani kumja English singa magasma panga maudraga teret ki matam digi hona Manipur gi miyamna Manipur gi apunba saktam kaibi yaru haiduna Manipur gi mafam kya da paksina khungjang sangshina khiba adugi saruk ama oina yeripok singa Hairongdagi Nawaz Khan amadi Zamaruddin hairiba mitei pangal anisisu Manipur gi apunba saktam gi dama kumja English singa magasama panga maudraga teret ki August 19 da thawai thakibani Manipur gi apunba saktam gi damak mitei pangal singna thawai thakibamadi thengthang kya da miyamna horakhiba ihausingda saruk yarakhiba oibana hauji kokizau militant sina Manipur thukaina bo hotnariba sigi mayukta miyamna sangshilakliba khongjang singna sumapung fana saruk yarakani haiba thajaba thamli haikinisu pausta makhatana phongdorakli makasa tarak poina sanaleba pauksi digi topa maruibi I pauksum miyamna thamjage mai kotlaga thanba miyoi ahum FIR lokhatre Manipur State Power Distribution Company Limited MSPDCL gi General Manager Sandi Kumar mai kot pasingi mathakta akan mathabak lokhatkani haina lakhokhiba matung ikuidana miyoi ahum mai kotlambagi Bisnupur District Police na FIR lokhatre FIR lokhatkraba consumers ahumadudi
Upokpi Maning Lekai Ward number 2 dagi Thoksom Siamo Lekai Simaktadigi Soibam Nabamasum Soibam Ziboni MSPDCL Bisnupur Subdivision gi Manager na Police to Wakalakpagi Matungina Consumers Ahumasina Tongan Pambai Sing Season Aduna Mai Huralaga Thalami Haina Maral City Makogi Matakta Indians Electricity Act 2003 gi Makada Section 135 Clause 1 Clause Igi Sars PD Mai Court Pasing Makata na Matang Faragan Hensu MSPDCL gi General Manager Santikumana Pauxi the Hiding Su Paus Makata na Fundurakli Makasa Tarapoina to Papamana Kuding Tabi the Kuki Amadigi Lupa Crore Kungi WY Phare Manipur Kalupirang Tokrab Tunda Maya Kabadrak Pubagi Lambi Mezoram Lom no Hong Krabamatunga Sayuki Puntaramatu Makairam Tabada 20 AR Kang Bumana Koding Tabi State Post Kuki Amadigi Lupa Crore Kulongi Mamalogidava WY tablet Borama Phare Tazabiaba Mapam Digi Pangma Paun High Koding Tabi State Post Company Commander Aman Akaknava Paum Pangmadigi More Rom the Impal Tamna Lakpa Bolero pickup AS 19C 8155 Kamluga Siktoki Check the Ubudu Gari Dugi cabinet Manunda Lona Tupna Kanakangan and Tuan packet Nifu the Hub WY tablets and the Puramatinaki could the Gari Dubu Torakpa Ze Elanson Saikunga Turko Muema Faki Mark Tenopol District Lamkang Kuno Digi Ze Rangshot Kimasanpani Gari Edudigi Punky but WY tablet ki Masinga Puna Lak Marini Aduga Apun Badugi Arumaduna kilogram 46.497 Apun Mamaya Kab tablet Singadugi Mamalna Lupa Crore Kulumni Assam Rifles ki Kambuna Angoba Masugi Bolero pickup Adu Amasum mobile handset Amagluin and a far of Muedu More police station da Logioina Tabak Lokana Basina Crash Wadi Makasa Tarakuina to perform and a pong of Pau City Lokusaraga Manipur gi popi thari mafam singsa pambi thaduna mochinna ba thorang hokre Private tea company ama oidiba Mekletina Manipur hausuk thengri ba popi cultivation gi issue solution na ba madi popi gi mahuta sa pambi thanduna tea tourism sakotna na ba pannam na thausul yat pa hore haina Mekle Tea India Private Limited ki board of director Anku Borana ngasi Guwahati Press Club ta pangthokpa paw gi mifima ma da phongdokre India gi the industry nauna sanglakiba Mekle the India Private Limited ki board of director Anku Boramasum company si ki director oidiba Milan Koizam anina ngasi Guwahati da leiba press club ta pangthokiba pawgi mifmamada makna hai Indians Mekle tea Bharat ki the industry da ikuidana sanglakpani industry sina Manipur da sale tha da handuna the industry promotion tawba yabra haibdu survey tawduna khangdokle state asigi maupsagi phiu mamadi saktam yenglaga quality wang sabuthok asobo mafam ama ohenba yagan habigi thajable Potloi the research association gi han advisor oiramba the scientist p bodoloina hai Manipur phangniba climate condition temperature rainfall amadi lehaugi phibamasi malemda khwai ki wangba sangi quality puthokpa mathok daba singa du mapung phana phangle State asidi yamna pungning thawgatningai oiba masa ama hairagadi state asigi umangi wangba mahusadi matumda hauzaba sa pambi kya phangba sini company asigi director Milan Koizam hai Manipur gi tuan mafam singda popi thari lam hectare lising terek sangwada sa thaduna sa kilogram lising taraga taruka sanipan kunga taruka point maudra ni puthokpa ngamgani habigi thasbalai Hariba Pothok as Pothokpada, State asina revenue koti, Hundragani Puthopung, Namgani Habigi, Tazabala Hensu, Paus the Makatana Palakli Makasatarapoina, Tentakpa Carfi Komtopugi Matamam, the Tamzaram Gay, Impal West Amasum East Guena, Ayukpung Mangadagi, Numidang Pung Terefava, Tawal District in Ayukpung Mangadagi, Numidang Pung Nipan Fava, Kaksung District in Ayukpung Mangadagi, Numidang Pung Terfava, Vishnupur District in Ayukpung Mangadagi, Numidang Pung Manga Pau Hensu, Oxygen Update PD, Goinana, House Good the Miampau, Sumatan Solution Jaragamas, Miampur and Obab Did Naminas Hensu, Senel Sigi Makati Miang from Makatanas Tamzari.